WOI tablet kilo kunithoi fagat khre Churchanpur dagi Paumin Lin Munlo kauba miyoi amagi yumda lo tuna thamlamba WOI tablet kilogram kunithoi hauki balabak pokpa numita Manipur Police amadi NCB ki kangbu amana fagat le hari polam sing adu tongan ba packet 18 da haptuna thamlambani amadi polam sing adu ka konana Mahindra Bolero MN Sino ama AS Taruk Sino Anima Pansu Mahaki Yumdagi Fagat Le Haina Manipur Police ki Police Control Room na Thadorok Pacherol Amna Fongdorokki Impal Jirivam Lambida Lupa Crore Leasing Amagan Nifu Sin na Kivagi Sin na Mafam Kangananaba Demand Tauri Impal Jirivam National Highway Contract Rate Siam Nanaba Lupa Crore Leasing Magachahum Sanction Taukibada Lupa Crore Leasing Amagan Nifu Sis na Kre Hairi Vasi Lambi asigi karamba mafam da siznakibano karamba contractor da senfam adu pi ki haibadu miyam da NHIDCL na khangananaba Transporter and the Drivers Council TDC na demand tauri National Highway Contract Rate sembagi thabakta NHIDCL na thawai yaudravadi mari lainaba authority da PIL thananaba sem saba lore hari Paumi Singh Unava Mada TDC ki President Hizam Ranjit Nahai Kumja Lising Samapal Humdra Mathoida Matamadu ki Lieutenant Governor DR Kolina National Highway Yankai Humdoi Hai na Sanga Dun Hodokiba Haujikna National Highway Contract Hai na Khangnariba Impal Jiribam Lambi asi Same Bigitavakta NHIDCL na Manipuri Miyam da Minamli NHIDCL ki Deputy General Manager Wafik Ahmad Chaudhuri na Fongdo ki wafam da yaning da Fongdo laduna Ranjit Nahai Lambi asi Pakthok nanaba amasung upgrade taunanaba Ministry na Lupa Crore Leasing Amo Chahum Haukiba Chahi Sok Leasing Anika Kunithoi da Sanction Taukibagi Manungda Lupa Crore Leasing Amaga Nifu Haujik Phawda Siznaki Hairiba asi Lambi asigi Karamba Mafamda Karamba Company the Pikibage Haibadu Miam the Mayak Sing na Kanganbam Tui National Highway asigi Mafam Taruk Kaifundai Santi Kuno Barak Nungba Rengpang Amasung Irangi Saruk asi Semjin Nanaba project asigi Manung the Yawi Hairabadi Lambi asi Karambamatam the same Kibage Amasung Karambamatam the same ba Loishin Bage Hai na Mayak Sing na Miam the Kanganfam Tui Hai na Paladuna Same ki hairiba lambi asida thadakiba senpham kadom da chatkibage haina hangki asi suksem sem dana karamba repairing ki thabak paikhat kadabano haina Ranjit na hanglakli National Highway Contract Rate na National Highway Yankai Humdoi oiringai ki matamda Kumja Lising Samapal Humdra Mathoi dagi BRO na lambi asida sanaramba lila aduga manana NHIDCL nasu sanarga leire amadi National Highway asi haujik suksem sem de haiba wafam thamki NHIDCL na lambi sem da banamar morga lambi ki phibam phatabani amadi lambi ki phibam phai phate haibasidi ngarang Imphal dagi chatkiba escort gari jiribam yobung amkidaba aduna taklabani haiki mahakna hai National Highway asida landslide thokpa dagi paidun leiriba lekhom leinang sing gari chatpa yananaba Sengdok Pandatana Makata na Sengdokte Amadi National Highway asida drainage system ningthina leite drainage system leitaba amadi leikhom leinang khara sengdokpa sinadi lambi asi one way gi mawongda leibadagi Imphal dagi chatkhiba escort sing jiribam yobung amkitabani haibada NHIDCL na kari haigadori hangki NHIDCL gi official aduna lambi asida gari leasing gi mathakta nongmada convoy ahum mari chatpadagi lambi asi phibam sokpani haiba tarbadi Assam Nagaland Meghalaya gi National Highway sing NH37 da chatliba gari masing dagi hena yamna chatlibani amadi National Highway sing adudana karisu tawdraga Imphal Jaribam lambi da lambi akai atoi nangliba sina takpadi lambi sembada NHIDCL na quality ngakte haiba takpani haiba wafam thamki lambi asida kumja lising ani ka kolum doi gi irang matung dagi escort convoy chatpa horakpa sitagi nongmada convoy yam labada ahangba amsung pot chai yauba gari chamri dagi henna lambi asida chatte haiba wafam thamladuna mahakna hai makoina quality control tawna lambi semdraga gari chatpada tainawadi TDC na yabangam loi
All Manipur Road Transport Drivers and the Motor Workers Union gi maikaidagi NHIDCL gi mathakta maral sirakliba adu hektamak haijin banate amadi hausik lairiba National Highway 38 ki phebam basi yenglaga lambi sembada quality control tawdaba aduda haibani haina makna phungdorki hausik phebam chadan lairiba National Highway gi saruk asi semjin kiba mafam adu quality control tawdabana gari convoy lan kibaga hanigi phibam da adum hanjille haibo wafamsu thamki NHIDCL na National Highway 38 sembagi thabagasi chahi asigi December fawda loisengani hairiba si miyam da minambani amadi National Highway asi sembagi thabakta NHIDCL na thoksa drabadi makoi gi mathakta PIL ama thananaba sem sare hainasu H Ranjit na makhata na fongdorki Blockade handokna na Chief Minister gi wafam adu United Naga Council na yakidre Chief Minister Yumnam Khemchan na Mahaki Senapati District ta satkiba khongchat manungda United Naga Council gi lusingba singa unaduna hausik naga sing na chathariba economic blockade handokna na ba hairakhiba wafam adu United Naga Council na yakidre Senapati Mini Secretariat ki conference hall da pangthokkiba mifam adu gi matangda United Naga Council gi President NG Lorho na Paumising na hangba wahangi paukum piraduna hai ngarangi Chief Minister ga unaduna wari sanakiba adu wahan thok leiba mifam oirbasu thoina waroisin purapadi ngamkhidre mifam adu mapung oina liangmai naga misam taru hat khibagi waroisin purapang ngamdana leiriba wafam amasung naga singi economic blockade ki matang da meeting thamlaga chathaki lenga ki maikai dagi United Naga Council na chathariba economic blockade handokna na hairaki loinana Kuki hostess taramari thado khiba adugi damakta Chief Minister na thagat pafongdoki United Naga Council gi maikai dagidi makoina taliba charter of demand mari adu phangdriba fawba khongjang handokpagi wafam leite amsung liangmai naga misam taruki hakchang lowgi wafam leite haiki makoina taliba demand sing adugi matangda United Naga Council gi lusingba aduna hai makoigi mapung oiba demand sing de hojik India lengak Manipur lengak amasung kuki militant sing ga taunariba su agreement handou naga misam taru hat pada chenaba sing phagadabani mihat aduga mari leinana lailon wifi gi chip phagadabani amasung nemcha kipgen dagi deputy chief minister lauthoku haibasini hairibo wafam mari asi hek phangdriba fawba mokta leiriba naga taruki asiba hakchang sing laukiroi loinana lengakna karigumba isu asida haksin lauraga thabak tawdrabadi naga singi khongjang asi makha sangthana hen kansilakani haina pawmising da fongdorki rimsra arthroscopic PCL surgery Manipur da ahanba oina Regional Institute of Medical Sciences RIMS Imphal da khuuda arthroscopic posterior cruciate ligament reconstruction tawkre surgery adu masagi sahi taratret suraba football sanaroi amagi yet thangba khuuda thasigi amada tawkhibane rims ta handak tawriba surgery asina state asida sports injury treatment ta achauba mai pakpani hari surgery asibu mai pakna pangthokhibagi damak rims ki director na surgery asida saruk yakiba sing amadi mari leinaba khudingmakpu thagatpa phongtorgli Karachi manakta Arabian Sea gi mathakta mangkhiba pochai puba plane adu machet oina phangkhre cruising thibagi thabak chathari Karachi dagi nongchupta kilometer 3 lomlapna Arabian Sea gi mathakta mangkhiba pochai puba Boeing aircraft ama thinanaba Pakistan na Navy amasung Air Force thajin khre haina official sing na yumsikisan numita phongdokre UAE gi Sharjah dagi Karachi tamna paiba K2 Airways B737 Pakistan cargo flight lebak pokpa numit ki nungthil atheng bada navigational system da issue amal leire haina report torom laba matungda radar da ki mangki crew member manga tongki bani hari rescue coordinate center activate tawki amasung mangkrava aircraft adu thinanaba tongan ba agency singi khuthang da samudra da search and rescue operation ama chathaba haukre haina Pakistan Airport Authority ki statement amana hairi pochai puba aircraft adu thibagi thabak kankhat khre thibagi thabak chathariba zone aduda haujik Pakistan Navy amsung Air Force na ahen ba jahaz sing amsung aircraft sing thajin khre
Search amasung rescue operation da saruk yananaba Pakistan Navy na warship PNS Zulfikar thakre Pakistan Air Force ki surveillance aircraft amasung operation da saruk yari haina sourcing na Geo News da tamki mateng pangnanaba Navy ATR aircraft ama turbat tagi paithoktuna nongtak tagi thibagi thabak pakthok chawthok hanki PNS Hunai nasu search and rescue operation da saruk yananaba sokhallaba mafam aduda thajin kre haina sourcing na haiki National Shipping Corporation operate toba lalon itik kamari leinaba jahaz singsu operation aduda mateng pangnaba thajinduna mangkraba plane adu thibada military amasung civilian resourcing mayam changduna thabak tawminari haina su sourcing na haiki